ꯃꯉꯥꯅꯦꯗꯅ ꯁꯤꯗ ꯑꯁꯦꯡꯕꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯗꯥꯗꯣ ꯉꯁꯤ ꯇꯟꯕꯣꯇꯤꯒ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯑꯇꯥꯁꯦ ꯈꯔ ꯇꯛꯆꯔꯒꯦ ꯇꯣꯠꯂ ꯇꯧꯖꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯆꯒꯦ 이싱시 기당 하빠 또 저기 나트라데 건강면 좀 그러데 시도 또 별로이래 시고 살라 탐자그러게 punkhayama 탐자그러게 우띠 어묵 통자르게 우띠 잘 통자게 몰라이랑 다다이 딴게 자는 거 우띠니 다들 찌ing 하고도 잡아 밤되도나 시각당 아이 붙여가게 하나 신기랑 같은 저게 신 아수바 masai putki bawa itu dari sudah tum soda를 합전자게 tum을 합전자게 그리고 아까 번에 띵나 탐자번이 합전자게 시수 타오 하라 하이자게 신호 속동 나버데 우티게 소다 खरा 합전자게 타우수 사래 모로 간거 저기 지라가 아이 비스 바다가 로이 토그래 kumbasu yadramina alai bakrasina sanjira da ba ko sai hoku da hawa da kande kuma na wani dan hapun जीरा पाउडर थोड़ा कोरिएंडर पाउडर थोड़ा वो खा सके नाकुपी सिकंग अल्लाह इमाना थाबी रखपनी सिवे ना आपसे रखे नाकुपी टिक पनी लाइक करे ऐसे आने आपसे जरगे Kapag masayang to sude hawa na kami nung magi imoy no iman tambi ba ito na matang sawan jaige mahinang badala di pam na badal ay utiloy jare pati kung sasyon jare ay sisiya pa sa natapade hiti hawa to tapos na alright. Masih di mahilangan man eh. Koy dati utin nang mapam da. Dada si camera yam saho eh na camera ka parwa. Mahal dah. Wow. Dapuri si kya changam ne hawra khora. Mangan mo sai. Ayo. Ikaw rin naman. Mangan eh dada si asing may jagsaro. Ako dahil ngam de hawk yun. Lôi hè asing way hao bada uti lang bay sang sap sa bada dan pam bada cha chini de
ꯅꯍꯥꯟ ꯕꯤꯕꯨꯒꯤ ꯆꯥꯗ꯭ꯔꯥ ꯃꯥꯅꯦ ꯆꯥꯔ ꯆꯠꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯇꯟ 5 ꯑꯃꯒ ꯍꯧꯔꯤꯒꯦ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯗꯥꯏ ꯕ꯭ꯔꯦꯛꯐꯥꯁꯁꯤꯒ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯠꯀ ꯍꯣꯔꯦꯟ ꯈꯦꯠꯅꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯅ ꯁꯥꯒꯠꯂꯛꯏ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯈꯔꯗꯤ ꯊꯦꯡꯉꯦ ꯗꯗꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯦ ꯒꯝꯂꯥꯁꯤꯡꯁꯤꯁꯨ ꯈꯥꯃꯤ ꯈꯔ ꯆꯠꯂꯤ ꯗꯗꯥꯏ ꯕ꯭ꯔꯦꯛꯐꯥꯁꯇꯨꯒ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯤꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯑꯩꯗꯤ ꯊꯥꯎ ꯀꯩꯀꯥ ꯆꯥꯅꯤꯡꯗꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯄꯨꯔꯤꯒ ꯎꯇꯤꯒ ꯇꯧꯔꯒ ꯆꯥꯈꯔꯦ ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯆꯝꯐꯨꯠꯀ ꯌꯦꯔꯨꯝꯒ ꯗꯗꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯦ ꯆꯝꯐꯨꯠ ꯆꯥꯅ ꯆꯥꯏ ꯑꯩꯗꯤ ꯆꯤꯅꯤꯁꯨ ꯊꯥꯛꯆꯗꯦ ꯆꯝꯐꯨꯠ ꯆꯥꯕꯗ ꯗꯥ ꯆꯝꯐꯨꯠ ꯆꯥꯒꯦꯔꯥ ꯗꯥ ꯆꯝꯐꯨꯠ ꯆꯥꯎ ꯌꯥꯗꯝ ꯃꯈꯥꯗ ꯒꯥꯔꯤ ꯈꯔ ꯆꯠꯂꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯒꯨꯝꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯔꯁꯨ ꯃꯃꯥꯏꯗ ꯔꯨꯃꯥꯟ ꯀꯤꯔ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗꯗꯤ ꯌꯨꯝ ꯍꯥꯏꯗꯤ ꯏꯄꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯒꯖꯔ ꯑꯩ ꯒꯖꯔꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯒꯖꯔ ꯃꯌꯥꯝ ꯊꯥꯕꯤꯕꯩ ꯍꯧꯖꯤꯛ ꯂꯣꯏ ꯄꯥꯜꯂꯦ ꯆꯥ ꯌꯥꯔꯦ ꯍꯥꯏ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝꯗꯗꯤ ꯂꯩꯇꯝꯅꯤꯅ ꯑꯩ ꯂꯥꯛꯄ ꯅꯪꯅꯕꯅ ꯏꯃꯥꯅ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯨꯟꯕꯤ ꯍꯥꯏꯌꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯌꯥꯏꯗꯨꯅꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯌꯥꯏ ꯃꯌꯥꯝꯗꯣ ꯎꯕ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯍꯩ ꯄꯥꯝꯗꯕꯅꯤꯅꯕꯨꯗꯤ ꯑꯋꯥ ꯈꯪꯉꯝꯃꯣꯏ ꯑꯩꯗꯤ ꯍꯩ ꯄꯥꯝꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯕꯩ ꯁ꯭ꯋꯤꯒꯤꯒꯨꯝꯕ ꯖꯣꯃꯦꯇꯣꯒꯨꯝꯕꯁꯨ ꯆꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯄꯥꯔꯛ ꯂꯩ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯋꯥꯛꯀꯤꯡ ꯆꯠꯆꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯨꯁꯨ ꯑꯗꯣ ꯑꯁꯤ ꯄꯥꯔꯛꯁꯦ ꯁꯥꯡꯕꯧ ꯂꯩꯌꯦꯕ ꯎꯔꯔꯣꯏ ꯑꯁꯤ ꯎꯁꯤꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯑꯁꯥꯡꯕꯧ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯌꯦꯡꯉꯨꯁꯦ ꯃꯤ ꯌꯥꯝ ꯂꯟꯅꯗꯤ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯁꯨ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯌꯥꯝ ꯂꯩꯕ ꯖꯒꯥꯗꯤ ꯅꯠꯇꯦ ꯂꯩꯕ ꯖꯒꯥ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯆꯤꯟꯕ ꯃꯥꯔꯀꯦꯠꯀꯨꯝꯕꯩ ꯃꯐꯝ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯑꯗꯣ ꯑꯁꯤ ꯑꯥꯗ ꯎꯔꯤꯁꯤꯅ ꯁꯣ ꯂꯦꯛꯀ ꯂꯦꯛ ꯇꯥꯎꯟꯒꯩ ꯃꯔꯛꯀꯤ VIP ꯔꯣꯗ ꯍꯥꯏꯗꯣ ꯑꯁꯤꯗꯗꯤ ꯒꯥꯔꯤ ꯆꯦꯜꯂꯤꯁꯤ ꯎꯕꯤꯔꯕ ꯃꯌꯥꯝ ꯒꯥꯔꯤ ꯑꯗꯨꯝ ꯆꯦꯜꯂꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯆꯤꯟꯕ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯥꯗ ꯑꯍꯟ ꯑꯃ ꯎꯔꯕ ꯌꯦꯡꯉꯨ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯣꯏ ꯑꯍꯟꯉꯩ ꯃꯄꯥꯟ ꯑꯃꯐꯥꯎ ꯊꯣꯛꯇꯦ ꯑꯩ ꯊꯣꯡꯁꯤꯅ ꯑꯩ ꯊꯣꯛꯏꯕ ꯍꯥꯏꯅ ꯂꯣꯏꯔꯦ Central lobby, in that is model unlock, this has been model lock, principal commander, principal dimensional, high-speed alert system, engine mobilizer, and child isolation mount. तो ये सब सिस्टम तो सिस्टम इधर बने यहाँ पे DS को हम टाइम दे रहे हैं and as if you know engine super refined आपको दे रहे हैं क्या आपने बिल्कुल भी साउंड नहीं कर दी
यहाँ पे आपको दो बेसिक चीज मिल जाती है, लीडरशिप की मीटिंग में नहीं रिमोट से डॉक्यूमेंट लॉक नहीं कर सकते, और यहाँ पे 3 सर्च करके लॉक करना पड़ेगा, बट यहाँ पे सेंट्रल लॉक अवेलेबल है, तो रोज को लॉक करेंगे तो सारी रोज लॉक हो जाएंगे, अनलॉक करेंगे तो सारी रोज अनलॉक हो जाते हैं, एंड बाद में हम यहाँ पे 40 इंस्टॉल करवा सकते हैं, जिसका प्राइस रहेगा 6000 रुपीज, तो सारी अकाउंट कर लेते हैं। फ्रंट डोर की लुक, यहाँ पे फ्रंट में ट्विटर की स्पेस दी गई है, इनसाइड में आपको सिल्वर पेज रहेगी, वेरी नाइस, साथ में मैनुअली हम और भी रजिस्टर करते हैं, एंड गाइस यहाँ पे 2 पावर यूनिट है, Charge not for a day. स्पीकर की स्पेस आपने पोर्टेबल एंड पॉकेट, और इलेक्ट्रिकल डिजिटल एंड फोल्डेबल है, और इंस्टॉल करके आपके मार्केट में प्राइस है, फुल हैंड होल्डिंग, एंड फ्रंट में आप यहाँ पे पोर्टेबल